Nscm amasung ZUF nongmai Kapnaba Lepnaba Kuki ngasi Tawdaijang village rally chatkhre Manipur record ke update gi lokacharake Nscm president Naga Nupida Zuf thagat pafongdokre uhrul litan amasung wafong litanda Naga Nupida Zuf na laukiba thodangbu Nscm president na Tatar Hoho budget session mifamda Naga Nupida thaunabu thagat pafongdoki Indiana ceasefire ground rules ngakna chatre haina spalli Rambai Tengol Unit 38 Commander Iyamba Romeo ngasi maina chingbadagi laikhidre hari Nambol ambush NIA na PLA gi kedar ahungi mathakta charge file tawkre Mamang chahi September 18 da Nambol sabalai kai da ambush chathaduna AR personnel ani laikhidaba amadi mangana so panang hankiba thawdoka mari lainana NIA na lona thingkraba lalalo RPF gilanmi PLA People's Liberation Army ki cadre ahungi mathakta charge file tawkre NIA Special Court Imphal da file tawrakiba charge sheet aduna Thongram Sadananda Singh Elias Ngachik Elias Purakpa Kudongbam Ojit Maitei Elias Kailal amasung Irengbam Yuginro Maitei Elias Yugin Maitei ki mathakta BNS ki tongan Section Arms Act Prevention of Domains to Public Property Act Explosive Substance Act amasung UAP Act ki makhada Maral City mamang chahi 2025 ki September 18 gi numidang wairamda Bishnupur District ki Nambol Police Station ki manung chanba Nambol sabalai kai mapagi Imphal Tidim lambida Kuntra gomdoi suba AR gi truck amada ambush chathaki ambush aduda AR gi personnel ani laikhide amasung atopa mangana aso apan nangkhibani thaudo aduga mari lainana NIA na case ama laukhatuna investigation chatharaki investigation aduda ambush adu lona thingkraba PLA na chathakibani haiba khangmangam ki hari United States Forces na Strait of Hormuz manakta laiba Iran gi missile site sing thugaikre Prithvi ki yamna maroi bathau hondokna bagi samudra gi lambi oiriba Strait of Hormuz manakta sem saraga thamba Iran gi missile position sing US military na thugaikre hariba missile position sing si international shipping da hakthingna threat oiri haina United States Central Command Centacom na fongdokre Strait of Hormuz manakta Iran gi samudra mapan da yamna cheksina leiba missile site sing da US forces na pound lising manga gi oiba deep penetrator bomb sing thadaduna attack tauki hariba site sing si da Iran gi anti-ship cruise missile sing thambani madu Strait of Hormuz ta international shipping da yamna khudong thingai oiki hana Centacom na fongdoki Iran na yamna akuba samudra gi lambi oriba Strait of Hormuz thingjile hana lauthokiba maramna US military na akanba bombing tawrakliba si makhoi gi operation Epic Fury gi yamna maru eba tangkak amani haina lawi Samudra gi warplane kaya pai khatuna tiada panba ngamba America gi top mampangal uthokpa oina operation Epic Fury manungda US Navy Aviator singna combat flight cha kaya pai ki haina Centacom na haiki ngarang thadokiba official oiba report amagi matungina hokiba February 19 da operation hokraba matungda Iranian regime gi mapangal thudekna bagi pandamda President Donald Trump gi pautang makhada Iran gi mathakta attack tawbada ngasi fawbada target lising taret ki mathakta thugai khre hairi Iran gi jahaz chama gi mathakta thugai khre natraga mangtak pathogan khre amasung US process na combat flight lising taru ka chamanga gi mathakta tawkhre masida ballistic missile site sing anti-ship missile site sing IRGC gi headquarters integrated air defense system sing amasung military communication mapangal yauna paksana target tawki haina report aduda haiki Operation asida US military gi kangfal atia amasung samudra gi asset kaya marum puthokli yamna masak thokpa asset sing marakta B1 B2 amasung B52 bomber sing yauri advance oiraba F22 amasung F35 jet sing surveillance aircraft amasung attack drone sing seasonary naval forces na nuclear power aircraft carrier submarine amasung guided missile destroyer jahar sing puthoki kangfalda patriot amasung THE-AD missile defense system sing rocket artillery counter drone system puthoki haina report aduda haiki Iran na Strait of Hormuz blockade tawribasi namduna hangdokhanabagi damak NATO gi allies sing yauna prithvi gi leiba kaya da lan gi jas thajin biraknaba President Trump na appeal tawbada kanamata na support tawrakhidraba matungda US na samudra saruk asigi manakta leiba Iran gi missile site sing thugaiba horakpani haina thajari Strait of Hormuz manakta leiba Iranian military position sing si US amasung Israeli military thugaina behena kanba action lakholaklagani haina thajari masigi khongthang asi laukhatringai da thaba asi mayam tawmina bani haiba yanaba Trump na leibak sing da hana appeal tawraga yengmani haina expert sing na chingnari France ki oina di Strait of Hormuz ta lan gi jahaz thajilaga thau tanker sing honbada escort pe na basem sari adabu makhoina thabak adu hojik thok libalana siga mari leina hanbadi pamdri amasung bombing campaign loiraba matungda oina sarukya ge haina phongdokli US ki yamna maroi ba ally oriba Japan so Strait of Hormuz ta lan gi jahaz thajilaknaba Trump na appeal tawbada yadri Japan gi Prime Minister Sanai Takaichi su ngasi dagi US ta official khongjat hokre
Trumpna haijarakpa wafamda Japanna yakidaba maramna mahangna US ta chatlaga hiram kayagi matangda wari sanagadawriba asi aruba amadi oigadawri haina Prime Minister na phongdokhi. Misal ngakthokre maraksida Abu Dhabi dagi fangba pawgi pantungina Iran ngasi United Arab Emirates UAE gi mafam kayada aerial attack tawrakre hairi attack aduda UAE gi air defense system sengna ballistic missile taragumdoi amasung drone kungatare thugai khiaina laiba asigi defense ministry gi pauna hairi Iran amathong hoktaba mawngda aerial attack tawba hawrakraba matungna ngasi fawbada UAE gi air defense system sengna ballistic missile chahumga kungatare cruise missile taraga manga amasung drone lising amaga chartu kamarfu taraga mapan thugai kre attack sing asida armed forces ki personnel ani sikre amasung Pakistani Bangladeshi amadi Palestinian national makhoi punna taruksu sikhi haina UAE gi defense ministry na thadokiba warol amada haiki Iran gi matangda NATO na mateng pangu yadaba yamna pangba asoiba amani Donald Trump Iran da US na chathariba operation da yawba pamde haina NATO da yawba leiba ayambana US ta pau pirakle makhoi gi khongthang asi yamna Faba asoiba amani haina President Donald Trump na phongdokre adubu Trump na NATO gi leibak singbu makhoi gi firif ki damak choirak pinaba mahangna thorang tawi haibagi ingit amata pi khidei Irish Prime Minister Michael Martin gi St practice di khongchat manungda Oval Office ta pawmi sing na hangkiba wahang singi pawkhum pibada Trump na wafam sing asi phongdokhibani Trump na hai ki NATO gi leibak sing asi chayol ahum suraklaba US Israel na chathabala na sida yawba pamdraba fawbada support tawi NATO na yamna Pangba asoiba ama tawri haina ayangna khali haina Trump na phongdokhi mipum khudingmangna aikhoibu yai adubu makhoina mating pangba pamde aikhoi United States na madu ningsing batai maramdi masi thamoi kainingai ni haina aikhoina khali haina mangna makhata na phongdokhi maning hanbagi damak NATO gi allies singi mathakta mangna laman khumgadra haina hangbada Trump na hawjiki oina ma ki wakhalda karimata leiti haiki Trump na mamangda NATO dagi United States lauthok haina kihan ki adubu laibak pokpa numita mangna wafam adu pukhatkhide Malem gi thau chada 20 puthok pusin tawriba Strait of Hormuz ngak sen bada mateng pangnaba Trump na leibak sing da haiki lambi asida tanker sing chappada athengba thamnaba Iran na drone missile amasung mine sing season duna attack tawkhraba matung Trump na leibak singi mateng ni khibani adubu US ka punna chatminaba tongan leibak sing nang thokaba numitta Strait of Hormuz hangbada mateng pangnaba jahaz sing thajinnaba makhoi gi khudakki oiba thorang leite haina lauthukhi breakfast chawya de haibagi wahauda Warden na mahiroi nupi macha ama furubadagi irang thokre mahiroi nupi macha ama hostel da breakfast chawya de haiba wahaudagi hostel gi warden na furubadagi mahiroi adugi mama mapa amadi leikai gi khoisaunarba miyamna warden puthorakna ba school da irang sagalakre thodo ase Imphal West district ki manung channa maitram da laiba Azad English school da thokhibani thodo aduda soklabi mahiroi adugi apokpana phongdurakibada tha asigi taraga mari gi ayukta warden aduda mahiroi aduda breakfast chaw haiba yade haiduna mahiroi nupi macha adugi mafaiganda chaina taruk lak kalakpadagi sokhibani imung manungda haidokpa yaroi haiduna mahiroi aduda ki halakpadagi ngasi fawa haidoktana lakhi adubu ngasi class 10 gi exam loiraba matung macha unaba hostel da chaluba matamda mamanabi singna haidorakpadagi khanglakhibani thodo aduda chenariba warden amadi school asigi principal khudaktagi lauthokhigadabani school asigi oina hostel hangna balengak ayaba lokhiba leirabadi madugi mari leina bache chang puthokadabani haina phongdokhi tha asigi taraga mari da thokhiba thodo aduga mari leinana imung manung amadi leikaina school da laktuna warden puthoraknaba horakhiba irang adu numidang wairam pung 3 makhairam taba matamda number police station gi team ama laktuna irang laksinki